bro. Kenapa dia bangun dari lo? Tu pada kilo. Baik kau. Lagi terus, tu pada ni kalau kau itu. Aduh bro. Aduh. Yang depan ni kau. Anh nóng đồ OP này bro. Nó sắc tua. Này, come on. Nơi hôm nay YouTube ở các phang nghe sum rồi nè. Chume, khi giờ koi gi suona tami begi na, mapa ne koi na koi na jamba, amadi, koi gi suona tami begi mapa ne si je koi na ngapla. Koi na koi na jamba suona pang begi mapa ne si na. Koi Kari hua. Karam mai shua. Koi shua. Koi ne ngai koi ne. Nơi
ꯅꯣꯏꯒꯤ ꯏꯁꯣꯔꯗꯨ ꯃꯁꯛ ꯎꯔꯕ꯭ꯔꯥ ꯈꯨꯠꯅꯒ ꯁꯣꯛꯄ ꯌꯥꯕ꯭ꯔꯣꯅꯦ ꯅꯣꯏꯒꯤ ꯏꯁꯣꯔꯗꯨꯕꯨ ꯈꯨꯠꯅꯁꯨ ꯁꯣꯛꯄ ꯌꯥꯗꯕ ꯃꯤꯅꯁꯨ ꯎꯗꯕꯗꯣ ꯁꯥꯏꯟꯁꯇ ꯄꯨꯊꯣꯛꯈ꯭ꯔꯕꯅꯤ ꯂꯩꯇꯦꯅ ꯈꯪꯉꯕ ꯑꯗꯨꯅ ꯏꯁꯣꯔ ꯑꯁꯦ ꯁꯨꯡꯂꯩ ꯂꯩꯇꯦ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ ꯁꯨꯡꯂꯩ ꯂꯩꯇꯦꯀꯣ ꯅꯣꯏꯅ ꯀꯔꯤ ꯈꯪꯅꯗꯅ ꯑꯩꯅ ꯄ꯭ꯔꯣꯐꯦꯁꯔ ꯅꯣꯏꯅ ꯃꯦꯇ꯭ꯔꯤꯛ ꯐꯦꯜ ꯄ꯭ꯔꯣꯐꯦꯁꯔꯗꯤ ꯂꯥꯏ ꯂꯩꯇꯁꯨ ꯀꯃꯥꯏꯅ ꯈꯪꯕ ꯁꯦ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯁꯦꯟꯁꯅ ꯑꯩꯒꯤ ꯀꯃꯟ ꯁꯦꯟꯁꯅ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯗꯤ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯅꯦ ꯄ꯭ꯔꯣꯐꯦꯁꯔꯒꯤ ꯀꯃꯟ ꯁꯦꯟꯁꯇꯨꯕꯨ ꯎꯕ ꯐꯪꯕꯤꯕ꯭ꯔꯣ ꯄ꯭ꯔꯣꯐꯦꯁꯔꯒꯤ ꯁꯦꯟꯁꯇꯨꯕꯨ ꯈꯨꯠꯅꯒꯗꯤ ꯁꯣꯛꯄ ꯌꯥꯕ꯭ꯔꯣ ꯑꯗꯨꯅ ꯈꯨꯠꯅꯁꯨ ꯁꯣꯛꯄ ꯉꯝꯗꯕ ꯎꯕꯁꯨ ꯉꯝꯗꯕ ꯑꯗꯨ ꯁꯥꯏꯟꯁꯅ ꯂꯩꯇꯦ ꯍꯥꯏꯅ ꯄ꯭ꯔꯨꯐ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯄ꯭ꯔꯣꯐꯦꯁꯔꯒꯤꯁꯨ ꯁꯦꯟꯁ ꯂꯩꯇꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯅꯣꯛꯄꯤꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝ ꯈꯛꯇꯅ ꯅꯣꯛꯄꯤꯕ ꯅꯠꯇꯅ ꯑꯗꯣꯝꯒꯤ ꯏꯃꯥꯟꯅꯕ ꯐ꯭ꯔꯦꯟꯁꯤꯡꯒꯁꯨ ꯅꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯅ ꯃꯌꯥꯝꯅ ꯂꯥꯏꯛ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ